Lakhipur Online Putoksaba December ki tang kun manga Sagol se numit ki Khomjinba Pao tabirase Ahan bada maroi ba pao Kuntra mathoi suba National Junior Thangta Championship loisin kre Manipur na team champion Assam na second runner up ta kre Karbi Anglong ki pibam laksin anaba army thazin kre jila animakta internet tingzin kre Assam ki mahiroi Aryan Jisan na asteroid ani puthokre Mizoram da cholera laichat na miyoi tara humdo lekhidre Rail lambi da thokpa kudong thiba thokdok singda samung ki punsi kannaba railway na AI system paktok choktokan kre Andhra Pradesh ki CM na mahaki rajya dagi Nobel Prize purakpa ngamba miyoi da lupa crore chama piragani haina laukthokre amasung ISRO na bahubali rocket sijanaduna khwaidagi aruma makhalgi payload putuna maipakna thagatkre Hauzik mapungoi ba pau tabirase Assam Thangta Association sin langduna Guwahati gi Karmabir Nabin Chandra Bordoloi AC Indoor Stadium da thasigi tangkuni thoidagi kunmari phawba chathakhiba kunthamathoi suba National Junior Thangta Championship lisingani ga kunmanga gi overall medal tally da Manipur na team champion oikre Manipur na gold kunmari silver nipan bronze ani punna medal kunthamari phangduna overall team champion oibangamkre Jammu and Kashmir na gold taramathoi silver taramathoi bronze tara phangduna punna medal kuntrani thoi phanglaga first runners up takre aduga Assam na gold taruk silver taruk amasung bronze manga phangduna punna medal tara taret kaloinana second runners up takhe Championship basida state kunmari dagi punna sanaroi chambriga humputara mathoi na saruk jakhe Championship basi haudokpa numita organizing committee ki chairman Manish Gop MDC Assam ki chairperson Mutum Rina Singh saruk jakhe ngarang loisin manumita Nobajoti Bosumatari assistant director sports and youth welfare government of Assam na athoiba mithung Assam Olympic Association ki VP Omol Narayan Patwari World Thangta Federation ki president Hudrom Prem Kumar Thangta Federation of India ki president Loidam Leima Assam Thangta Association ki president Wahengbam Binoina ikai khomna jaba mithung sing oina sarukya ki haina Khomram Buddhachandrana khanghalakli जानेंगे यहीं पे रुकेंगे अभी जितने भी असम के प्लेयर हैं खान हाइबा मोहम्मद इरहम Khangan jaba ma chahi gi pangthoktuna lakiba khoirakpa irel umanglai khubam gi chahi gi irat thoram seliba December tha sigi tangkunipan waxing gi ani suba nongaijing nimit ayuki pung 3 makhai dagi nungtil gi pung 3 makhai phawba irat thoni thoram pangthoklagani hairiba numit asida khwai miyam na saruk yabinanaba khoirakpa irel umanglai ngak selup ki maike dagi nolokna ningsinglakli loinana inat ki phijol leiteng biraknaba amadi mayai ka bachinjak sizinnabi danaba amuka hanna ningsinglakli akoi khorakpa irel umanglai chingon nokpong ni thopan bagi thogoloi chilinau singa loinana amadi apumna maitei tengol gi chilinau singa pul lagai khoi narando khubam sengdok pachachari lagliba December gi tang kunipan nongmajing numit Watching any super nomajing Midasida Aina Tangachariba video sina Jangbiba Taragadi, Mayapuna pulling the Nunang Batogana, Tonibo Lapu, a quite Malam City lady by Punamak, Nusisana Puna, Nada Yakana, Japan, Hinnabi, the Montako, Tony Minasi. 87 Battalion CRPF Jiribam amadi 156 Battalion CRPF Jiribam anina sinduna IGP MNN sector gi mideng makhada Jiribam gi Bidanagar Indoor Sports Complex ta lana sinamaram oiraga mayum makai thadoktuna lan gi chaitheng phanglaba nupi IDP miyoi kunda Civic Action Program gi makhada lemna tailoring tamanbagi thawamama mapung phana pangthokre
Thorom asida CRPF 156 Battalion gi CO Omkar Singh, 87 Battalion gi 2nd IC Rakesh Ranjan, 156 Battalion gi 2nd IC Rabi Shankar Sharma, 87 Battalion gi DC Ajoy Kumar Singh amadi Sanjoy Kumar Singh na mathang sidna Chief Guest amasung Special Guest oina dais tapamki. Thoramda Jiribamdagi tailoring gi instructor Sila Pukramam amadi Anita Saikhomna P2 bagi matangda takpi tambiki. Tailoring gi course asi January gi tangmari phauba numit 10 ni chumna tambigani aduga lemna sewing machine su pigani hairi. Assam gi West Karbi Anglong Jilla gi Kheroni area da irang thokpana maram oiraga phibam adu laksinanaba Bharat ki ngakse lanmi sing thajinkhre. Haukiba pung nipu nipan rom gi manungda thokiba thodoga sina miyoi ani leikidabaga loinana police personnel kontra nipan yauna miyoi nipu mangarom asoka panangki. Pau gi matung ina leingak ki grazing reserve lamsing da leisinba miyoi singbo leingakna tathokadabani haina demand tawduna yau horakpada thoganingdaba thodok sing adu thokibani hairi. Bharatiya Nagarik Suraksha Sanghita BNSS ki section 134 gi makhada athingba thamlabasu miyamna yumkai dukan gari na chingba mai thadokpa madi security force singda kutharaki bani hairi. Assam gi DGP Harmit Singh na jumsa kaishan mita thodok thokpam da chatuna phiba madu yengsinkre. Thodok aduna maram oiraga army na flag march sathaduna phiba madu laksin na bahonari amadi haujikti phiba masi control toba ngamle hairi. Mahakna khungangi ahalaman singda ihau chathariba naha singa wari sananaba taksinki. Amaromda toknga sandokpa thingnanaba raijagi leingakna Karbi Anglong amasung West Karbi Anglong Jilla animakta internet amadi mobile data service tingjinkre. Congress luchingba Gaurav Gogoina leingakna phibam asi ngaksinanaba honabada lokaliba thawng asida mahakna yaningdaba phongdokre. Mahakna masi force sijenabagi mahuta sensitive governance changi haina phongdokhi. Asomda Karbi Anglong ki reserve lamda laisiliba miyoi singbu lawthoknaba miyamna demand tawribasi Guwahati High Court ki stay order leibana leingakna khudakta thabak oina pangthokpa yaroi haina Assam gi Mukhyamantri Himanta Biswa Sarma na haikre. Assam ki Kamrup Jilla gi Rangyadagi Aryan Jisan na Space Science ki lamda achouba maipakpa mo ina International Astronomical Research Collaboration gi tijinumjin bagi mission gi saruk ma oina Mars amasung Jupiter gi marakta leiba anoba main belt asteroid ani masak khangdokre. Maipakpa sigidamak NASA na mahakpui kaikumnakre. Jisan hojik Meghalaya gi University of Science and Technology da Computer Science and Engineering gi ahanba semester gi BTech tamliba mahiroini. Mizoram gi Longtlai Jilla da cholera laichet hen kan khalakpana maram oiduna Jilla leingakna Myanmar amasung Bangladesh ka tainaba ngamkhai sing thingchinanaba order thokre. Chayol asida Longtlai Jilla da nauna miyoi mari laikidaba asiga tharaga Kha Mizoram da laichet asina maram oiraga laikidaba migi masing 12 sure. District Magistrate na piba masi yenglaga ngamkhai lana chathok chasin tawba thingnanaba Bharatiya Nagarik Suraksha Sanghita BNSS ki section 134 gi makhada athingba thamjinkhre. Haujiki oina Lairam Christian Medical Center da laina asina naba miyo kamaram laying chathari amadi ngamkhai lamdamda laina ase sandokpa thingnanaba akanba health protocol sing chatna hale haina pawasina makhatarakle. Rail lambigi khudongthiba thodokta samu sibagi chang hanthanaba Railway Ministry na awang nokpok lamdamda AI da jumpham oiba Inclusion Detection System IDS asi kilometer 150 da paktok saktok hanana palauthokre. Assam da handakta train na samu nipan sihanbagi thodokatugi matungda ware pasilo kibani. IDS system asina rail lambi panakta umangi sanga lakpa khangdoknanaba fiber optic acoustic sensing tawnanaba amadi artificial intelligence AI sijanaduna locomotive pilot singda kudakta lamlaki sanga lakle haiba paupiba ngamnabani hairi. Panbayai system asi mamang thabada North East Frontier Railway gi makhada leiba Alipurdwar Lamding amadi Rangya Division sing konsinduna kilometer 190 gi rail lambida maipakna changyeng tawkrabani hairi. Andhra Pradesh ki Chief Minister N Chandrababu Naidu na
mahaki rajyadagi Nobel Prize purakpa ngamba miyoida lupa crore chamagi senpham piragani haina lauthokre. Amravati da pangthokpa awang bathaki mifam amada mahakna wa ngangladuna Chief Minister na hai masina rajya sida scientific research amadi tijiloi singbu yokhanabagi pandam thamli haike. Mahakna Andhra Pradesh bu maruaina quantum computing amasung advanced sciences da Malem gi makok thongba ngamnanaba pandam thamli. Thawong asina brain drain oiduna hiramasida hai singlaba miyoi kaya mapanda thabak toba chatkibagi chanabi asi hantahanabagi lalongni haire. Indian Space Research Organization ISRO na bahubali haina mingthonba LVM-3 M6 rocket ngarang mai pakna thagatkre. Sriharikota dagi kilogram lising ahung wachangma romlumba US Communication Satellite Bluebird Block 2 satellite puduna rocket adu mai pakna thagatkhi. Masina Bharat ki lemai dagi thagatpa khwaidagi lumba payload oiri. Mission asina commercial heavy list market ta Bharat ki hengalakliba matik mayai adu udli. Satellite asimaru oina smartphone singda hakthengnana high speed broadband connectivity pinana bagi semsa bani. Pradhan Mantri Narendra Modi na masida saruk yariba scientist amadi engineer singbu thagatpa phongdokre. Maipakpa sina space technology da Bharat ki self reliance oiba amadi global space commerce da lebak asigi leiriba thodang adu utle haina mahakna phongdokhe. ISRO gi chairman S Somnath na satellite adu masagi orbit ta chapchana thamba ngamkre haina confirm tawkre. Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu. Aroibada maroiba pau amukhanna Kuntra mathoi suba national junior thangta championship loisin kre Manipur na team champion Assam na second runner up takre. Karbi Anglong ki pibam laksinanaba army thajin kre jila animakta internet tingzin kre. Assam ki mahiroi Aryan Jisan na asteroid ani puthokre. Mizoram da cholera laichatna miyoi 13 laikhidre. Rail lambi da thokpa khudong thiba thokdok singda samung ki punsi kannaba railway na AI system paktok chaktokan kre. Andhra Pradesh ki CM na mahaki rajya dagi Nobel Prize purakpa ngamba miyoida lupa crore chama piragani haina lauthokre. Amasung ISRO na bahubali rocket sijanaduna khwaidagi aruma makhalgi payload puduna maipangna thagatkre. Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare.